Kangli Pauthang Ming Tabili Bising Taram no Oxeri Pauche, the Impam Oba Moro Pauker update Toukhre Akanba, Myanmar Juntagi Anoba Lona Chinese security farm Myanmar the Chalaibe Yahanduna India the Town Scenery. Myanmar military juntana anoba private security service law amasemduna Myanmar lebakta Chinese private security forcing labor yahanduna operate tauba yahankibaga loinana China gi bel amasung road initiative investment sing tek takaidana thamnabagi damak sem Toukhre hari Myanmar da honglaliba khongthang asina India gi oina geopolitical amasung security da akaiba pirakpa yabagi oithokpa lei maru oina north east amasung Indo Pacific region da akaiba pirakpa yai haina panari da inwari deina pirakpa report amagi matung ina Myanmar da anoba law asi mamang sahi gi October 22 da junta government na working committee ama semduna China gi private security company singa memorandum of understanding sign taunaraba matung thamari gi matung da chanaba hobani hari anoba law asi foreign private security firm singda license supply tauba yahankibada natana masina Myanmar gi alliance oiriba China ga hena mari naksin halagani hari Beijing na Myanmar da pro democratic ethnic group singna junta gi mathakta hek lan horakiba matamdagi hawna Myanmar military mapangal sontharakpana maram oraga China na Myanmar da paikhalakliba project singi invest toriba sing asi Akanba ngaklo pinaba pressure piduna lakhibani hojik Myanmar gi awang nongpo amasung nongchup thangba Rakit state asi insurgent singna control tawduna thamle masina China na makhoigi private security firm deploy tawduna makhoigi interest ta thabak tawi haina report asina phongdokli China Myanmar ethnic corridor CMC masi Beijing gi BRI strategy gi yamna luba saruk amane aduga rakhinda leiriba quick view deep seaport asi China na Indian Ocean da direct chatpa yaba lambi ama oiri masigi matakta China na Myanmar da paikatliba infrastructure project sing maro oina oil pump singna transportation amasung gas sing China gi Yunnan province tamna puragli project sing asimak India na su tawba pamli hairi Myanmar da China gi private security gi firm deploy tawriba asi Indo Myanmar border da achoba security gi challenge ama oiri hari China gi private security firm sing asina China da yamna lingba People's Liberation Army PLA amasung basiki intelligence singa yamna nagna mari thamlibani hari makoina Myanmar da tathariba operation singda India gi military movement sing monitor tawri maru oina China na makhoigi territory ni haina claim tawriba India gi Arunachal Pradesh amasung Nagaland state singdani hari China na makhoigi intelligence ki mapangal karkat handuna India na north east ta chathariba counter insurgency operation singda chauna apanba piri haina report asina hari report asina makha taraduna hai Myanmar lebak asi north east state singi insurgents group maru oina Alpha Nscn amasung Manipur gi lalhoba singi fact 7 oiduna lagli Chinese private security firm sing asiga loinana intelligence sharing taunaduna India na tawba yaba cross border counter insurgency operation da athingba piduna lagli masina China na nakoinana region asi horiba separatism movement sing chauna mateng pangbagi oithokpa lei North East State sing maru oina Arunachal Pradesh Manipur amasung Mizoram na national security landscape ta tanglu leitana laihandriba asisu maram asina hairi makha tarakpa atopa pawda metric exam manungda nataba pambai sisinai haibagi wahodagi maheroi ama Kaptuna Hatkhare amana sokle Bihar gi Rohtas district ki manung chanba Sasaram gi St Anna school da metric exam ga thariba maheroi group ani gi marakta nataba pambai sisinai haibagi wahodagi khana chainaba tholokpada class 10 gi maheroi ama Nongmei Kaptuna Hatkhare aduga amana soktuna hospital da laikanari hari the Bihar School Examination Board BSED na loba class 10 metric examination asi February 13 tagi hokibani aduga February 15 da loigadabani thodo adu maheroi masel metric exam manungda nataba pambai sisinai haibagi wahodagi khanarakuna Nongmei kapagi thodokta maheroi ani Nongmei panbadagi hospital da khatlaba matung makoigi maraktagi maheroi ama laikanaba ngamdana laikidabani hari victim oiriba Amit Kumar amasung Sanjit Kumar asi yumja kaisen numita mamalon oiriba Hindi Urdu subject ki examination tharingai makoi dagi atopa mahiroi singna answer singe hairakpada makoi anina yadabadagi exam loiraba matung makoi bu ki halam laga satki hairi thodo adu bu hobo mi singi matung ina victim anina tonglaki ba auto rickshaw adu national highway 19 da khamhallaba matung koisin nula thamlaga Nongmei kapsin kibani hairi Nongmei kapagi thodo adu da
Amit Kumar amasung Sanjit Kumar Nongmei na panduna soki aduga tungda makhoi ani Sasaram Trauma Center da pukatuna laikan naki adubu Amit Kumar de laikan nabak ngamdana laikidabane hauzik Sanjit Kumar gi phibam su luna lairi hairi laikidraba mahiroi amadi imung manungna lambi da tholaktuna mihat adubu yaningda phongdoktuna Suhara gi lambi achat o sing tawriba gari sing thatuna irang tawki adubu police na matam chana laktuna irang adu laksin ki hairi thodo aduga mari leinana police na singnaba mioi ani phaba ngamkibaga loinana singnaba mafam singda chenariba mioi sing phanaba police na akanba mongda operation chathari hairi Makatarapada Nscn na Akanba warning tawragli India government na Indo-Myanmar border paringda chamal khabagi thabak paikhalakpa amadi free movement regime FMR lokthokibagi mayokda laloluk National Socialist Council of Nagaland Nscn PR ke ang maina akan mongda yaningdaba phongdokhre lop asina thadoro pachirol amagi matung ina hiram asigi matangda Nscn IM na district Ministry of Home Affairs gi decision border fencing tawba amasung FMR lokhokiba adu handokadabani haina demand tawduna 1963 ta sign tawnakiba Treaty of Yandapo India amasung Myanmar gi border demarcation tawkiba adu colonial rule gi nampu saphuda tawkibane naga singna taba maru oiba nongpok nongchupta lamsing share tawnaduna masagi resource sing amadi charol surol lebak animakta khundaduna lairibani hari maram asina Nscn GPRNK angaina nayak region na government of India da akanma warning piraduna border fencing gi thabak amasung FMR handokiba asi khudukta handokadabani masina maram oiraga government of India amasung Nscn PGRNK gi marakta thoganingdaba thodok kaya tholokpa yai haina akanba warning torakli Makatarakpa pauda Union Home Minister Amit Shah gi machanupa Joy Shah Saduna hanagi Speaker TH Satra amadi BJP gi MLA kayada sel gi demand tawrambada chenaba mioi ani police na phagat pangamkhre Manipur Legislative Assembly gi Speaker oiramba MLA TH Satra hanjin phone tawraktuna masana masabu Union Home Minister Amit Shah gi machanupa Ajay Sahani haina saktak chabaga loinana hauzik state asida leiriba rajniti gi charangnaba asigi kudongchaba lauraga lupa crore mari gi senpham demand tawrakibagi thodokta chenabada natana atopa state ki BJP MLA singdasu Chelgi demand tawramba mioi ani police na phagat pangamkhre pawosina hai Union Home Minister gi machanupa Ajay Shah saduna BJP gi MLA singda khudongchaba kaya pigani amadi MLA singi asoiba aranba sing social media da thagatkani haina phone khuthangda kihenbagi thabakda chenabagi damak faraba mioi ani adudi Priyansu Pantha amadi Obes Ahmad Kawi makhoi ani sahi tara Nepal dagi kun phawagi manongda laiba ngaktani hairi makhoi ani na tha asigi tara Nepal da Uttarakhand dagi Haridwar PS Kambu Delhi gi tongan mafam singdagi phagat khibani hairi pawasina makhata na hai tha asigi tara Nepal da Haridwar Ranipur ACG BJP gi MLA Adesh Chauhan da Union Home Minister Amit Shah gi machanpa Ajay Sahani haina saktak laga phone tawraki loinana party gi fund oinabani haina lupa lakh manga donation tawraknaba khangalakibani hairi thodo aduga mari leinana police na report tawbadagi makhata na thijinbagi thabak chathabada noi ani adu phaba ngamkibani haina Haridwar Police Station gi senior SP Pramod Singh double na phongdokre Makatarakpa pauda BJP manungda kem tawba laiti haina ex-CM Biren na phongdokre BJP MLA singi manungda kem tawba laiti MLA khudima state asigi ingtapa tangdu laitaba hanjilaknaba yamna kanna honari haina hanagi chief minister N Biren na phongdokre wafam asi N Biren na CM phomdagi resign tawkraba matungda state asida president rule lakraba matung ahanba oina da print na loba telephonic interview amada phongdorakibani hari mahakna hai state manungda Biren gi michang natraga Biren Yadabgi singi Kangla haina khaidoktuna kem tawba laite MLA sing state asida ingtapa amasung mahoksa gi punsida hanjilaknabagi damakta paikhatpa yaba thabak kudingmak paikhatnaba honari BJP gi lusingba singi maikaidagi state asida anova political outfit ama sembagi wafum karisu laite BJP singna Manipur gi damak tawba yaba kudingmak amata watana tawki state asigi ngamkhai gi apunbagi saktam kaihandana ngak senduna thamnaba thabakching makhatana paikhat khigani state BJP gi manungda Kanglup ani khaidoktuna state asida lairiba issue sing loisinnaba honadrabadi party dagi tokhaina
masagi oiba resident political party ama semlaba yai haiba wafam laknakraba matungda phongdorakibani mahangna makatana hai state asigi mahusagi punsida hanjilaknaba honabada tawba yaba kudingmak honari haiba wafam thamladuna mahangna anirak suba tamgi CM pham paiba matam aduda state asigi chawkhat thaurangi damak makhal kayagi khongthang sing lokhatkhi mayai ka bachinja ki mayokta jangsin mana khongjang war on drugs ki mission haudoki state manungda tharamba popi pambi sing yan thattuna mahan takhanki hariba operation adu chang naina chathaki state asigi ngamkhaigi saruk sing ngak senaba thabak paikhathi amadi illegal immigrants sing khandokpagi thabak lokhatkhi manipur gi territorial integrity kahendana ngak senduna thamba haibasi yamna maru oi hairi maka tarakpa pauda social media da thagalakpa arambai tengol gi PRO na phongdorakhiba wafam khara update tawjari arambai di anti national nate sumna tangi narco terrorist singna landarakpadagi ngakthok chanabani laibak nungsimanbagi ngasi misunderstanding amada AR na fajiluba AT loina thadokrakpagi damak Assam Rifles ki official sing Manipur Police ki official sing lamdam asigi nungsijaraba maru oina ima indol iche ichal sing arambai tengol gi mahut chinjaraga tobimal khangba uchari ikai khumnajari apun mana pangalni haina Robin Mangang PRO AT gi maikaidagi phongdorakli Makha tarakpa pauda thawal ningombamda leiba the Evergreen Flower School da center taba ISSLC gi exam thaba lakpa KM blooming Satra khrana note Touge Yadabgi school thugairambadagi asok apan yauduna oja singna pendaba phongdoknarakli akhoi oja headmaster na oja center na has adu da dis hoiba tare si di mangba ya di sa no oja sing hairaga sidagi na khoi gi strong room pura akhoi do hummaga chatkiba nungmayam sa uppa ga ta ngaktani akhoi oja sing je akhoi na hygienic with this akhoi de bekha ta ba kire akhoi gi wan invigilator se akhoi ngasi digi oja sing khoi ta jari ba akhoi tara ga tare se otha se ge sir Social media da thagalakpa atopa pau amada KM Blooming Higher Secondary School gi class 10 gi exam EGF thawal ningombam da taba center da ngasi board na nupi singda natai chadana fi haigalaga check tawbagi ni haina irang thokre masida yamna ludaba phajadaba thabakni mari leinaba singna matam chana miyeng changbiu haina pungning singsilagli Kembu min sata. Makha tarakpa aroiba pauda memorandum pisanduna Prime Minister Manipur da laknaba invite Toukhre Delhi Meitei Coordinating Committee DMCC na memorandum ama pisinduna amadi India gi Prime Minister Narendra Modi na tha asigi kunmari amasung kunmanga da Guwahati da laktuna Assam Advance 2.0 Investment amasung Infrastructure Summit saruk yagadoriba asida Manipur da lakpinaba open invitation amasu pisinkre hari da DCMCC na pisin kiba memorandum amada Union Home Minister Amit Shah Manipur State ki Security Advisor amasung Unified Command ki chairperson makhui gi pham singdagi lauthoknaba demand tori memorandum aduda committee asigi demand sing asi hariba Home Minister amasung Central lengakna hablakiba Security Advisor amasung Unified Command ki chairperson sing asina Manipur da thokliba crisis asi ningthina losinba ngamdre hari committee asina Prime Minister Narendra Modi Manipur da lakpiduna state asida thokliba crisis asi losinbinaba amadi security ga mari leinaba thabak thoramsing yengsinbinaba invitation adu pisinkhibani hari the DMCC na lokalagliba khongthang asi Manipur state 2023 gi me thadagi tholakiba inter-community conflict asina Manipur gi miyang kam thengna wanare maram asina Prime Minister Narendra Modi na Manipur da laktuna crisis asi losinbinaba memorandum adu pisinkhibani panbayai Manipur da thokliba irang asina maram oraga miyoi chani yangkai hena sikre miyoi kayamana thiba khangdana lairi miyoi lising hompu henbana mayung makai mai amasung irang asida thugaibiduna Manipur gi mafam kayada hangliba relief camp singda yamna wana leinari hariba phibam asi PM masana state asida laktuna hakthengnana yenglabadi hauzik thokliba state asigi irang asi khangba ngamgani hari matang asida pau loijare